ngasi ayuk fongkiba tongan Manipuri sifongsingdigi amasum thokiba thawdok wathoksingdigi maruoiba ipausing khongasaraga Manipur top channel gi maikeidigi myamna thamjagi ahanbada Tamenglong gi hanagi DCSP thabak pahenkhidre Tamenglong district ta hana deputy commissioner oina thawpuramba housingna special secretary RDNPR oina thawpuriba Armstrong Pamai amadi district asigi hanagi SP housingna DID SP oina thawpuriba le Sandip Gopal Das khudakthagi thabak amata pahendana thamkhre Manipur lenga ki special secretary DP Ningthaujam Jeffrey na thasi ki tareta order thoktuna makhoi ani bu khudakthagi thabak pahendana thamkhibani Athuan abon mai hatkiba thawdu odu thokraba matungda miyam ge akanba kholaw kayamarum lakpadigi state asigi DC amadi SP Singh mafam hongdo hongjin tawkiba laikhrabani Panmayabadi Hokiba September Kunganithoida Tamenglong district ki headquarter da leiba Apollo ground lenga ki go to hills ki thoram pangthokpamdagi thoram madubu saruk yaba sakkiba Zirarong baudi gi lusingba Athuan abonmaibu phaduna pukhraga miyathina halaga hondoklamba laikhrabani Athuan abonmai asi police personnel singi mamangdagi phaduna pukhi habigi khudam sangdam kayamarum leibadagi district asigi DC amadi SP asi thabaktagi suspend tawnaba miyar asigi mari leinana semkiba JC na takshinduna lakhibani JC na lengakta pisinkiba memorandum da su wapam asi maru oina masak am oina takshinduna lakhi tangkak mari dak thongna JC amadi lengaki marakta wari sanaraba tungda thasigi tarukta nakalani gi marakta yanaba puraktuna JC gi khongjang handoknaba amadi asiba haksang launabagi yana sirol khuyek pinakrabani haidba yana sirol aduda misi sigi matangda inayena thigat kadoriba sigi mathakta lenga asigi oinasu independent inquiry committee ama yengshinwa laikhidrabagi imungna competition oina lupa lakh tara piba athuwan abonmagi machanupa ahalbu Manipur police ta Sub Inspector gi post piba haibani simu wafam sing yauki adumainama yana sirol aduda DC amadi SP suspend tabugi wafam adugi matangda pankhidabani serasida Tamenglong gi tongan loop amadi organization singna district asigi hanagi DC amadi SP thabaktagi suspend tabu yaroi haiba kholaw kyamarum su lawrakhiba sulakhi sigi matangna thijinanaba lainga ki additional chief Secretary B. Bumlung Mang na lusing inquiry committee ama semkre Manipur lenga ki joint secretary home Rehanuddin Sauduri na thadurak pasirol amagi matung ina committee asina miyada asigi matang na kupna thijinbaga loinana senaba sing wasa khangdokani loinana asigumba thawdo wasi matungda amuk hana thokandana ba section tharang lakhatkani hairiba committee asigi report order asi thokiba numitagi tha ahum phawgi manungda pikhatkadabani haina supali Atopa pawa manamo mahirosang sing atubada hangdoknaba laingakta taksilagani KSA state asida COVID-19 gi phibam khara makai lakshinba ngamlabanina matam sangna thonglonduna leiruraba mahirosang sing nauna hangdoktuna akhanaba thawsil kyagi makhara mahitamba hawhananaba laingakta taksilagani haina kanglaipak student association KSA na phongdorakli KSA gi president Sukham Idiana na khuyek biduna thadorakpa chirolamana hai Manipur da laidiba mahirosang singamuk nauna hangdokhananabagi matangna hokiba September 18 KSA na sinduna nongma yoiba khananainabagi mifam pangthokiba laikhrabani tuan bihiram singda lamdamasigi maming lairaba masak nairaba miyoi kyana saruk yaduna pangthokiba mifam aduda export singna pukhalakhiba wapam kupna yengsilaga laingakna taksinanaba recommendation kya mifam adugi moderator ga tanaduna ngasi lepkhibani Recommendation sing adugi manung state asida mahirosang sing hanagumna hangba yanaba COVID ki positivity rate hantahanana pathabak paikatpa lamdam asida lairiba school college amada university sing gi akhanaba SOP semdoktuna mapung fana ngakna sathanba hairiba SOP sing asi mapung fana satnaribra haina authority sing yengsinba COVID-19 positive oibigi sang hapta ani ahum thangna sada 5.0 dagi taba district sing da laidibi school college amada university sing hangdoktuna class hawhanba haibani singba wapum kya yauri masida sidatana college amada university sing da vaccine mapung fana kaplaba oza mahairu amadi staff khaktamak sangba yahanbada natana matam gi oina RT-PCR test pangthokpa school sing gi oina oza amadi staff sing mapung fana vaccine kapto hanbaga loinana ahanbagi oina class 10 dagi 12 phawbagi mahiroi sing
हाना काब यानबा मसीगी तुंगदा लाइसतकी फिबम येंगलगा मखा ताबा लोअर क्लास सिंग तमना तमना हांगदोकपा महिलोइसंग सिंग असिदा फेस मास्क सिजनबा खुदसा तोइना हाम अमदि फिजिकल डिस्टेंसिंग ngakpana singba mahiroising puriba ben amadi bus na chingba gari masagi pufam thokpa changdagi sada yankai hantana puhanba masida sunatana mamangi sahida pangthokibagum handaki sahigi oina school gi syllabus sing fiction hanbana singba wafam sing yauri amaromdana mo Sainik School gi Golden Jubilee yauhandabigi mayok to wakat khre thasigi tareta pangthokiba Sainik School Imphal gi Golden Jubilee thoramda ex cadet amadi hanagi oja sing gate thingduna sangan khidabigi mayokta scholar ningomba Bhupendra Maitena Union Defence Minister Rajnath C iduna wakat khre ningomba Bhupendra Mitai gi wakat aduna palibadi Sainik School Imphal na sai yankai pharakpagi thoramadуда Asan mirai naiba mongda akhanaba miyoi sing khaktamak invite tawki school asi maru oina ex cadet singi oina di yumgumna nungsiribani mama laikhraba numit adu school asi gi ahanba base ki alumni members sing yauna ex cadet sing yohan khidaba haibasi laibak thibani Lucknow gi Sainik School gi humfu suba kumon thoram da leba asigi Prime Minister Sargyaki adomenama Imphal gi Sainik School gi Golden Jubilee leba asigi Prime Minister amadi Defence Minister su thoram yobi naba haifam thokpani adobo President amadi Manipur gi Governor Phawbana yaukhidaba haiba asi school asibu hanthana yengmani loinana Minister na saruk yaduna pangthokiba function adu loiba phawba ex Cadet singbu sangma thingduna ikaiba pikhiba adugi matangda yengshinbiyu hainasu Union Defence Minister da phongdokibagi warol sing sepaw aduna makhatana supali makhasa tharak poina to papaw mana miyoema thahum gi interim bell pikhre haukiba kumja English singani ga taraga nipan gi March ahumda naga mapal dagi thoksom Tony Ellis jagat kaw miyoema bu mayum dagi thongal da numaina kaptuna hatkibagi thawdok ta sina bama ngasi medical ground session just Imphal West na PR bond lupa lakh ama thian baga loinana tha ahum gi interim bell pikhre kona interim bell piduna thadokhraba miyoe dudi Bisnupur mamang awang laikai dagi hawbijam Dilip Ellis Taibangan basai nifuga mangani mang atopa miyoe ahumga loinana case asiga mari lainana jail lairakibani kumja English singani ga taraga mapan gi July amada maki mathakta charge frame tawkhibani case asigi trial athubada matamda loisinbagi mami laitriba madi masagi anaba layengnabagi damak tangai fadana interim bail pibinaba court asida haicharakibani court asina APP amadi Defence Council gi submission sing medical report amadi case record sing kupna yenglaba matungda hairiba accused asi hokiba kumja English singani ga taraga nipan gi March nipan da police na fagatuna hojik phawba jail lairakpa case asigi charge sheet Thagatuna charge frame tawkhrabasu prosecution witness examination loisindriba amasum masagi oiriba anabigi phibam yenglaga PR bond lupa lakh ama thihalaba matungda tha ahumgi interim bail pikhibani loinana court asigi maikedi accused asi mathang sahigi January 3 ta court amuk hana sangjaraknaba court amadi case ki ayona kaurakpa matamda laknaba amasum prosecution witness ta Yaikai Tingai Bapidana Bamadi, Court Ki Ayaba Yaudana Manipur Tadoptuna, Satanaba Akan Bayatang Supiki, Ningsing Bayabadi, Taudosi the Lakidraba, Zoti, Kumza English in Gataraga Nipangi, Mars Ahumda, Kawada, Tabal Songba, Satluraga, Halakpada Yukipung, Ama Makairum Taba Matamda, Sakang the Bami Krana Mayumgi, Tungal, Manata Kaptuna Hatkibani, Taudogi Matanga Maki, Apopana, Lampel Police Station, Wakalapadi App Hire, Lokotun Investigations at Tabahorakibani Hainesu, Pau Shinapali. Makasa Tarapoina Topa Pau Mana, Manipur, India, the Tongana Tare, and London, the Lautukibagi case. Inayanami Mangagi Matata Sar Sit Tagalakpada, Citizen Sar Sing Lauturakle. Ngasidagi na say anirong mama October kun gamapan English nga nigata gamapan da London na pangthokiba press conference amada Manipur bu India dagi tunga na tari habagloina na Manipur State Council semduna narengbam Samarjana Council asig Defence Minister oibagloina na Yamben Birena
Chief Minister oire haidun laukthokhiba thaudoki mayokta NIA na case lokhatpa matamda citizen gi tungan ba section sing yawkhrabasu makhoina lokhatpa case asigi investigation satharaba matungda court miyoy mangagi mathakta charge sheet file torakpadadi citizen gi section punamak lauthorakle London na pangthokhiba press conference adugi pauksi singna mathangi numit October 13 English singaniga kunga mathoida phongna khibaga loinana social media gi platform singda upload taunarakibane madugi mayokta Lamphel police station na su moto case FIR number 223 close 10 2019 register tawduna lokhatkhi case adu Indian Penal Code ki section 121 121A 123 153 close A 505 close B 124 clause A amas 120 clause B gi makha register tawduna lokhat khibane hain spale Lamphel PS na case asi lokhat paga loina na masigi investigation sathara khibane adubo lainga ki maike digi case asi National Investigation Agency NIA da khushina khibadagi agency asina thawdo asigi matang regular case number 12 clause 2019 NIA Guwahati amukhana register tawduna lokhat khi Agency asina thawdo asigi case asi November 18 English singaniga taraga mapanda register tawduna lokhatpane adubu Lamphel PS na thawdo asigi matangna lokhatkiba case ta charge tawkiba section sing adugi manungda yawkiba Indian Penal Code ki section 120B 121 121A 123 153A 124A adumak NIA na su case asigi accused ni haiba miyoy singi mathakta charge tawki Khenariba haibabu Lamphel PS na register tawkiba case ta yahodaba Unlawful Activist Prevention Act section 13 amasung 31 budi NIA Guwahati gi Superintendent Davis NRA marak na investigating officer oiduna lokhatkiba case asida hapsilakhi anauba section ani asi Unlawful Activist sathaba organization makoi gi miyoy sing mathakta charge tawnarakliba section singni haina spouse na phungdorakli Atopa Pawamana BJP President Nada ngasi lakadori mathangi lengak BJP na semgani Samit Patra Congress ki ex MLA Prithvi Raj BJP da songsinkre MLA Sarachandra gi mathakta tawrakpa election case ki hearing di ngarangsu satakhi heba pawma report tawri Lakliba kumza English singaniga kungani thoida pangthokadori ba taragani thoi suba Manipur Legislative Assembly gi mikal gi mangoinana BJP gi maikei digi akan mamongna Manipur election campaign sa tharaglingai gi sayakta ngasi su party asigi national spokesperson oidiba Samit Patra na khongman okram suthekta BJP thongju mandal gi office ama hangdokhibada saruk yaraduna pangthokadoriba mikhal asida BJP na nifu gi mathakta phangduna mathangi lengak su party asina pairagani haina phongdokhibaga loinana party asigi national president Jagat Prakash Nada numit nini gi khongsita hayeng Imphal da thungnaragani 5 thongju AC gi oina party gi mandal office hangdopagi thoramadu da ACAC gi mihu chuoriba minister thongam bisurjit amasum BJP Manipur Pradesh gi president A Sadasu saru yakhibaga loinana ma ki maikei gi hawkhiba sei taraga mangada lenga pakhiba Congress party na boundary gi wathok yauna human right khonggoina bigi thawdok sing thowan ki haina maral sikhi BJP ki national president JP Nadana Imphal airport te hek thunglabaga chief minister in Biren amasum BJP Manipur Pradesh ki president A Sardayauna party asigi lusingba kayana tarana okani mafam adudagi utlauda satuna utlau sai ground na pangthokadaba public meeting amada saruk yagani tungda BJP Manipur Pradesh ki mihut singasu mikhal ga mari lainaba wafam kya khanagani aduga October 10 gi ayukta Nitya Pachuthekta nauna saraba BJP Manipur Pradesh ki office JP Nandana sangagani hari JP Nadagi khongsuk asigi mangoinana makna saruk yagadaba thoram singi sem sabagi thabuksu ayamba loire BJP Manipur Pradesh ki anabu office building sangagadori basigi sem sariba singsu ngasi numidang wairam chief minister N Berena hakthengna yengsinkir hari amaromdana hauju moirang ACG BJP ki MLA oiriba P Sarachandra amasung atopa miyo amagi mathakta ngasi BJP da songsilakraba M Prithvi Raj na petitioner oiduna High Court of Manipur file tarakiba election petition number 6 of 2017 aduga loinana petition asiga mari lainaba miscellaneous case 9 gi makha taba oil sathanabagi damak matter sing asi justice
Lanusungkum Zamirga cost list ki item number 2 dagi hauraga 11 fawgi manungda list tawki court na matter asi lokholakpada election petition asi ki petitioner oiriba M Prithviraj na file tawrakiba miscellaneous case election petition singi manungdagi number 5 of 2018 amasung 26 of 2017 gi matangda additional advocate general Lenin Hizam namaki oiba matter sing asiga mari leinaba argument sing court submit tawba hauki adubu additional AG की मैकेरी की मैटर्स सिंग मरी लेना सबमिट तौगदबा आर्गुमेंट की सरुक सिंग ngasi gi oina loisin mangam khide panba yabadi election petition asigi petitioner oiribe M Prithviraj ki मैकेरी की satharakhiba case asigi wayel ma ki मैकेरी की oiba argument sing high court submit tawbigi thabak tha sigi tarukta mapung phana loisin khrabane election petition asida P Sharachandra Bukumja English ingani taraga tareta pangthokiba mikhal adu moirang AC gi MLA oina khalle haikiba returning officer gi order result adubu M Prithviraj na tuan ba maram sing piraduna challenge tawrakhibani haina pausna phongdorakli Atopa pau mana miyoi taragani thoi jail da thajinkre chief judicial magistrate Imphal West na ngasi pikiba tuan ba order singi matungina singjang me amasum Imphal police station sina judicial custody remand prayer tawraduna puthorakiba mathang sina miyoi taraga mathoi amasum amapun na miyoi taragani thoi judicial custody da remand tawkhre singjang mai PS ki maket gi judicial custody remand prayer tawraduna puthorakiba miyoi singadu mamang thagi kunthra da Delhi tamna paigadabi Indigo flight amada asaba Aadhaar card sing sizinaduna tongnana bohona ramadagi fagat khiba Myanmar gi miyoi singne duga Imphal police station judicial custody remand prayer tawraduna puthorakpada kona ayaba pikhiba aduna Mahabali mamang special compound gi moirangthim ombi pisak se yangkai getre mapuroi ba lekhidraba M Binod Kumar Magna Loktak Downstream Hydroelectric Corporation Limited ta supervisor happy gani haiduna nam thak tawraga yamlaba sinpham sing lorambigi matangda lokhatpa case ka mari leinana phaduna police custody da thengthang anirak thamlakhibani haina spali atopa paw manam Aadhaar card sabada sinaba ma fare state asigi tuan ba mafam singda fagatkiba Myanmar masa singna sijinara ma saba Aadhaar card sing sem sabada sinabani haiba More Ward number 9 Khunau Laikai digi Arvin Lalzam Lobas Kuntra Apokpa Lal Pianga Kauba Miyu Emma More Police na fagat pangam kre han spaw sin report tawri Makasa tharakpo na to papaw manamu elevated highway sem na CM na share lawduna mi pampang thokre haba paw mu safongli ngasi chief minister en bere na share lawduna maki office secretary elevated highway sem na mi pampang thokre mi pamaduda Manipur Sarkar gi chief secretary commissioner works Manipur Sarkar gi mari lena official sing PR sem na company gi project consultants yauki elevated highway asigi traffic road rina governor Bangalo gi mamang da semgani aduga tidim lambi gina Malom oil depot fawba Dimapur lambi gina Koirengai fawba More lambi gina Lilong Thong mayagi Maitai lamkhai fawba yona sagadabani state asida elevated highway asi sanabagi project asi lakadoriba financial year 2021-2022 to the Ministry of Road Transport and Highways ki work program da hapani loinana elevated highway asi sanabagi yatra hunbagi thoramsu financial year sigi sahi loidringai da pangthokani haina spaw snapali Lushilakpon state sigi wang bada thopa paw khra myamna thamjage Afghanistan da leiba moksama da bomb pokhai kibada miyoi sam hina sire yamna ma leibak thiba musum nongai taba thodo mani myam ngasi awang thangba Afghanistan da leiba moksama da Siyet Muslim lainingba singna lai khurumduna leiringai matamda ikhang khangauduna bomb pokhairapadagi miyoi samagi mathakta sire haina official source amana phondurakli housing maki oinadi Kunduz province ki capital Kunduz ta leiriba moks aduda thokiba bomb pokhakiba thodo adugi matangna kanaguma loop amatana claim torokpa leitri adumainama Islamic State group ki militants in Afghanistan da minority oiriba Siyet Muslim sing the attack sathaduna laklibani Kunduz province ki deputy police chief Dos Muhammad Owaidana haikibada bomb pokhakibagi thodoktuda lai khurum liba miyoi ayambadi sire bomb attack adu lai khurum liba miyoi singi marakta yaukshilagi attack adu satharaku oigani thajanari
अवैधनाना हाइकिबदा तालिबाना सिएट इसिल इनाउसिंगबु सेफ्टी ओहेननबगिदमक्ता खोंथांसिंग पाइखलकनी हाइबगिदमक्ता आसे थाजबलै यूएस अमदि नेटो की फोर्स ना अफगानिस्तान दा अगस्त थादा थादोक्तुना सत्खरबा मतुंग तारकपदा बॉम्ब अटैक सा थरखिबदा ख्वाइदगी मसिंग यामना सिबदा मॉक्स बॉम्बिंग की थौदो असिन ओइगदोरिबनि हानिसु पाउसिन मखादानसु पल्ली लोइसिलकपोइना तो पापांग तंग म्यामदा हापसरमगे मणिपुर यावना मिखल पांगथोकदब स्टेट सिंग होम मिनिस्टर अमित शाह की परफॉर्मेंस अपेन बोइदे लाकदोरिबसे इंग लिसिंग अनिगा कुनगनिथोगी अंगन सरुक्त मिखल पांगथोकदोरिब स्टेट मंगा गोवा मणिपुर पंजाब उत्तर प्रदेश अमसुम उत्तराखंड की वोटर सिंग यूनियन होम मिनिस्टर अमित शाह की परफॉर्मेंस पेनिंगाई ओइदे हाइना ABPC वोटर IAN State of State 2021 ट्रैकर फोंदोखरे सर्वे रिपोर्ट की मतुंगिना मिखल पांगथोकदोरिब स्टेट मंगागी कंस्टिट्युएंसी सत्रुक मौद्रागी अपुनब वोटर लिसिंग मौद्रागा निपानगा चामगा कुनगमाथोगी सैंपल लौबदा सारा 32.8 ना PND हाइना फोंदोकली सारा 31.2 ना अपेनबा ओय अमसुम सारा कुनगु हुमदोगा 0.3 ना सरुक खरदा यानिंगलबसु अयाम सरुक यानिंगदब फोंदोरकली हाइरिब सर्वे असिना पॉलिटिकल पार्टी सिंगी मिखल की रिजल्ट ओइरकदब फिबम अदु ताकप ngमगनि हाइनसु फोंदोकली इंडिया की ओइना ख्वाइदगी साउब स्टेट अमा ओइरिब उत्तर प्रदेश की ओइना अपुनब सैंपल लिसिंग यांखैगा समापनगा कुंथ्रागा निपाल लौबदा सादा कुंथ्रागा मरिगा 0.3 ना अपेनबा फोंदोकलबसु सादा कुंथ्रागा 8 का 0.3 ना PND हाइना फोंदोकली लेमहौरिबा सादा तरागा निथुगा 0.3 ना सरुक खरदा अपेनबा फोंदोकलबसु अपांबा अयाम सरुकता PND फोंदोकली अदुगा सादा 15.2 ना कमेंट पिनिंग दी हाइना फोंदोकली हाइरिबा सर्वे स्टेट असिगी अपुनबा सीट समरिगा अहुम मक्त सतखिबनी हाइना सुपली तेंतंगना समजिनजरकाना मणिपुर की ओइना हापसरमगे मणिपुर की ओइनादी अपुनब सैंपल लिसिंग अमगा संवागा कुन लौबदा सादा 42.9 ना अपेनबा पुनखि सादा 31.5 ना पेनदब फोंदोकली सादा कुनग मरीना हिरम खरदा अपेनबा फोंदोकलबसु हिरम खरदा पेनब वाफम फोंदोरकली दुगा सादा 7.2 ना वखलोन अमता फोंदोउ यादी हाइबा पावमन मैम शेयर तौजरीबीसीदुगा हौजिकोइनदी पाउस मतांग साइ लुसिनजरगे पाथोकसगिब सोइखिब लानखिब यावरसि मैम पिगनी मतम मतम की मरुइब ई पाउसिंग लेप्तन मैम अपडेट पिजरखे हाइनसु चैनल सिगी मेकेडिगी मैम थमजरी एंड थैंक यू।